lamdam asida larik tambagi lamjen larik tambada compete kanna taunarkaba matam asida ahenba tanarkpagi tanja asida aina tamuriba aina khona zaruriba asigi mahai khara khakto isu egoi phangi aduga masigi matungda aina manipur gi oiba thabak thorum kayada saruk yaba amadi ai gi future career da mapung oina ai hena mangjin thaba habdi bright oiba pusigi lambi ama chatnabagi adumba oiraknabagi damakta adugi wakhalda mayam purmakna adugi wakhaldu khannabagi damakta pangthok sabani taseng Nesa, daughter of MD. وتلك Masih wangang lo yesina. لا إله إلا المتكبر له الأسماء ما في السماء Hafiz Asim among daga is the